लोया इना कैरा यामना खुनबा नुंगाइबा इमुंगी मचानी मपादी लेखिद्रे ममा का मखोय अनि इमदुद लेरमी ममा गवर्नमेंट की ओजानी लोया की ममा मतम की चटनबी खंगी ममा की मम्मी इबेमल कवे लोया ममा नायबदे इले ममा ने यादबा थबक अमत तौदे लोया बुसु ममा ना याम लूना तौरमी इबेमल मचाबू कईदा सोइखिगदे गायना याम कुपना सेनजे लोया हौजिक कॉलेज लोयरे कंप्यूटर की थबक अमा फंगले ममा ना माबू IAS ऑफिसर ओहिनिंगबदगी लाइक मखा तमलमे लोया सु ममा की वा हेक्तोकलमदे लोया पैसा पाई हाइदुना साउथोकप करिसु लेरमदे ममा सु अदु मंगाई ममा नबा सिंगने लोयाबू याम लूना खंजे सोमदनमा नुक्सितोय यामना लाइरबा मचानी नुक्सितोय इंगाव ngौजे इचम चमजे मंगोंदा ओइजा ओइथके वाखल लैते माना निंगजबा खंजबा लंबिदुदा महाक अदुम चचै कनागी सुवा लौदे नुक्सितोयगी ख्वाइदिगी नुक्सिजबा ननाव कोबा नुपा अमा लेरमी ननावगा नुक्सितोयगा याम नुक्सिनरमी खंगौदना नुक्सितोयगा ननावगा मतम खरा लापनबा ताखि ननाव इम्फाल लेबा मागी मामतोनी मयुमदा ननावगी मपाना मचाबू युमदा थमलबदी ngauसिनै लाइकलासुदा थवाई चंगदे ममानबा कयागा कोइबा लांबा चत्तुना लई हाइदुना मपाना मचाबू समर वेकेशन मनुंगसिदी नंगी मामतोनी मनाक्ता लैरुरो हाइरके ननावसु वादो यानिंगलमदे नुक्सितोयबु उबा फंगलरोय खनबदा मा याम वाजकी अदुबु उपाय लेते मपाना हाइबनिना चटपताके चटलमदायदा नुक्सितोयगा उनकी ननावना नुक्सितोयदा नुक्सितोय आई इम्फालदा मामतोन की मनाक्ता मतम खरा लैरुबा तारे वा अदु ताबदा नुक्सितोय वाखल नुंगाइरमदे फना वाखल नुंगाइत्रबसु महाक ननावददी उत्ते ननावना कैदौरगे कैमता खुमद्रदि नुक्सितोय कैसु तौदे ननावना आई चटख्रनीना नुंगाइत्रिरो कैसु तौदेदा ननाव ए कैगे आई चतौरेना हरावरिरो नुपा अतोपा कोहेरोगे काना तौनु तौनु आई सिजखिनी नुक्सितोय अदुमाय हाइनुबा आई कपनिंगेबा नंग उररोय खनबेनी आइना नुंगाइत्रिजे अदुबु आई नुंगाइतबसे उतलदी नंग आइगी नाक्तगे चटपा ngamloi अदुना आइना उत्तबनी नंगबु उररोय खनबदा थमोइसिना हेना यामना वाजै अदुबु आई कैसु खंदेदा नुमित कुन्नी खक्तबु अदो आदा लेरगा ngauसिनगनुको इम्फाल नुपी मयामदो उरगा मसक फजबी मयामदो उरगा इबु अमु काउखिनी ननाव ए आइदी कैदौबगी नंगबु काउदुबा इम्फाल नुबी मयामदैसु नंगने हेले फजबा असुक नुंसिबा असुक फजबा नंगबु आइना कमाइना काउदुइनो आइना कनामु येंगुदिनो नंगोंदगी हेना फजबा लैते आइदी नुक्सितोय हुम हाइरा लैथोके चुमद्रो आइना हाइजे अदो थेंगनी चटनबा तौगिरगे नुक्सितोय होय असि हाइदुना नुंगाइतना खुमले नुक्सितोयदी ननावगी मनाक्ता अदुम लैनिंगी ननावना थेंगे हाइबदुदा मासु चटलो हाइरके ननाव चटलमदायदा अमता पेन येंजगे हाइरके नुक्सितोयसु येंगे अदुगा नुक्सितोयना ननावबु चेतना कोनसेले दा आइबु थादोकपिगनुको असि हाइरगा ननावसु थादोय नुक्सितोय खंगौदना मिटलुदगी पिरंग इहौरई ननाव नुक्सितोयगी तारकलेबा पीदुबु मखुतना तैतोकपिगी अदुगा ननाव चटलेगे हाइदुना बिदाय पीरगा चटखिरमे ननावना चटखिबदु नुक्सितोय येंगदुना लेहौ मागी ममितना उरिबा मखै येंगदुना ले नुमित अदो असुमना हौख्रे
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯉꯥꯜꯂꯦ ꯅꯅꯥꯎ ꯆꯠꯂꯝꯗꯥꯏꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯇꯣꯏꯁꯨ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯔꯣ ꯉꯥꯎꯁꯤꯟꯅꯒꯅꯨ ꯅꯅꯥꯎ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯅꯥꯎꯒ ꯅꯨꯡꯁꯤꯇꯣꯏꯒ ꯃꯇꯝ ꯈꯔ ꯂꯥꯞꯅꯈꯤꯕꯗꯨꯅ ꯅꯅꯥꯎꯗꯤ ꯅꯨꯡꯁꯤꯇꯣꯏꯕꯨ ꯀꯌꯥ ꯊꯋꯥ ꯁꯥꯔꯝꯗꯦ ꯃꯥꯅ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕꯗꯒꯤ ꯅꯣꯡꯃꯇꯁꯨ ꯐꯣꯟ ꯇꯧꯔꯛꯈꯤꯗꯦ ꯅꯨꯡꯁꯤꯇꯣꯏ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯕꯩ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯥꯎ ꯐꯥꯎꯔꯛꯄ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯇꯧꯔꯛꯈꯤꯗꯦ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯇꯣꯏꯅ ꯆꯤꯡꯌꯥꯗ ꯃꯇꯣꯝꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥ ꯍꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯀꯣꯏꯕ ꯂꯥꯛꯄꯗ ꯅꯨꯡꯁꯤꯇꯣꯏꯕꯨ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯎꯔꯝꯃꯤ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕ ꯑꯕꯨꯡꯉꯣ ꯉꯧꯕ ꯑꯃꯗꯤ ꯊꯣꯏ ꯃꯈꯣꯏ ꯃꯔꯤꯒ ꯂꯥꯛꯑꯝꯃꯤ ꯅꯨꯡꯁꯤꯇꯣꯏꯅ ꯃꯊꯟꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨꯗ ꯑꯕꯨꯡꯉꯣ ꯚꯥꯏ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯃꯊꯟꯗ ꯂꯩꯔꯤꯁꯦ ꯂꯥꯛꯅꯔꯨꯁꯦ ꯊꯣꯏ ꯍꯣꯏꯅꯦ ꯒꯥꯔꯤꯗꯣ ꯊꯧꯖꯜꯂꯨ ꯂꯥꯛꯅꯔꯨꯁꯦ ꯂꯣꯌꯥ ꯅꯣꯏꯁꯦ ꯋꯥꯊꯤ ꯐꯖꯅ ꯇꯧꯏꯍꯦ ꯌꯥꯝ ꯍꯩꯅꯗꯦ ꯉꯧꯕ ꯍꯩꯅꯔꯣꯏ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯁꯤꯒꯨꯝꯕ ꯀꯥꯁꯦ ꯍꯩꯅꯔꯣꯏ ꯌꯦꯡꯅꯤꯡꯂꯣꯏꯕ ꯂꯥꯏꯔꯤꯛꯇ ꯇꯧꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕ ꯈꯪꯖꯔꯣꯏ ꯅꯪ ꯀꯣ ꯊꯣꯏ ꯅꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨ ꯑꯩ ꯂꯩꯁꯥꯕꯤ ꯂꯥꯛꯅꯒꯦ ꯊꯣꯏ ꯍꯣꯏ ꯂꯩꯁꯥꯕꯤ ꯅꯊꯟꯇ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯅꯨꯡꯁꯤꯇꯣꯏ ꯂꯥꯛꯅꯔꯤꯗꯣ ꯇꯥꯗꯦ ꯋꯥꯈꯜꯗ ꯎꯡꯂꯦ ꯑꯕꯨꯡꯉꯣꯅ ꯑꯃꯨꯛꯁꯨ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯁꯛ ꯐꯖꯕꯤ ꯅꯨꯡꯁꯤꯇꯣꯏ ꯍꯟꯗꯛꯇꯤ ꯇꯥꯔꯦ ꯇꯥꯔꯕꯁꯨ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ ꯂꯣꯌꯥ ꯀꯜꯂꯛꯑꯦ ꯄꯦꯂꯤ ꯀꯩꯝꯇ ꯈꯨꯝꯕꯤꯗ꯭ꯔꯦ ꯂꯥꯛꯅꯈꯣꯗꯅ ꯂꯣꯌꯥꯗꯤ ꯅꯨꯡꯁꯤꯇꯣꯏꯗ ꯁꯨꯛꯌꯦꯡ ꯌꯦꯡꯂꯨꯗꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯂꯥꯛꯅꯔꯤꯗꯣ ꯇꯥꯕ ꯈꯛꯇꯅꯤ ꯅꯨꯡꯁꯤꯇꯣꯏ ꯍꯟꯗꯛꯇꯤ ꯀꯅꯥꯅꯣ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯤꯗꯨꯅ ꯑꯕꯨꯡꯉꯣ ꯃꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯅꯔꯤꯁꯦ ꯈꯨꯝꯗ꯭ꯔꯒ ꯍꯧꯖꯤꯛꯇꯒ ꯋꯥ ꯉꯥꯡꯂꯛꯄ ꯂꯩꯁꯥꯕꯤꯅꯦꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯛꯀꯥꯗꯤ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯔꯣꯏ ꯅꯌꯨꯝ ꯄꯥꯟꯕꯒ ꯈꯪꯂꯔꯣꯏ ꯅꯨꯡꯁꯤꯇꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯉꯥꯡꯅ ꯁꯪꯅ ꯌꯥꯗꯕ ꯅꯨꯄꯥꯁꯤꯡꯁꯤꯗ ꯌꯨꯝ ꯄꯥꯟꯗꯣꯏ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯒꯦ ꯂꯣꯌꯥ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯐꯠ ꯌꯦꯡꯊꯣꯛꯂꯛꯑꯦ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯂꯣꯌꯥ ꯅꯪ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯉꯛꯂꯝꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤ ꯑꯃꯠꯇꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯅꯨꯡꯁꯤꯇꯣꯏ ꯃꯤꯡꯒ ꯊꯣꯟꯗ꯭ꯔꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯉꯧꯕ ꯂꯩꯁꯥꯕꯤ ꯅꯪꯁꯦ ꯁꯛꯇꯤ ꯐꯖꯅ ꯀꯥꯛꯏꯅꯦ ꯅꯪ ꯐꯥꯔ ꯂꯧꯖꯅꯤ ꯅꯨꯡꯁꯤꯇꯣꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤ ꯂꯥꯛꯑꯦ ꯆꯠꯂꯣ ꯍꯥꯏꯃꯤ ꯂꯣꯌꯥꯅ ꯃꯤꯡꯗꯨꯗꯗꯤ ꯍꯥꯏꯔꯝꯃꯨ ꯅꯨꯡꯁꯤꯇꯣꯏ ꯃꯊꯪꯗ ꯍꯥꯏꯔꯒꯦ ꯊꯣꯏ ꯚꯥꯏ ꯅꯪ ꯅꯨꯄꯤꯁꯤ ꯇꯁꯦꯡꯅ ꯄꯥꯝꯂꯕꯣ ꯂꯣꯌꯥ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯧꯕ ꯅꯪꯅꯕꯨ ꯄꯥꯝꯂꯗꯤ ꯂꯩꯀꯥꯏ ꯃꯤ ꯂꯥꯛꯀꯤꯁꯨ ꯂꯥꯛꯆꯁꯅꯨ ꯀꯩꯗꯧꯒꯦ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯉꯩ ꯍꯜꯂꯔꯣꯏꯁꯦ ꯅꯨꯡꯁꯤꯇꯣꯏ ꯏꯁꯤꯡꯗꯨ ꯄꯥꯏꯔꯒ ꯆꯠꯄ ꯍꯧꯏ ꯊꯣꯏꯅ ꯂꯩꯁꯥꯕꯤ ꯅꯪ ꯄꯥꯄꯨꯅꯤꯀꯣ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕ ꯇꯧꯖꯁꯅꯨ ꯅꯨꯡꯁꯤꯇꯣꯏ ꯀꯅꯥꯅꯣ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯌꯦꯡꯒꯦ ꯊꯣꯏ ꯌꯦꯡꯍꯜꯂꯣꯏ ꯅꯝꯕꯔ ꯄꯤꯌꯨꯗꯤ ꯌꯥꯗꯅ ꯂꯣꯌꯥ ꯏꯆꯟ ꯅꯪ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯦ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯨ ꯅꯨꯡꯁꯤꯇꯣꯏ ꯃꯊꯪꯗ ꯄꯤꯔꯒꯦ ꯌꯨꯝ ꯌꯧꯗꯣꯔꯦ ꯕꯕꯥꯅ ꯎꯔꯗꯤ ꯑꯩ ꯐꯨꯔꯅꯤ ꯂꯣꯌꯥ ꯅꯝꯕꯔ ꯄꯤꯗ꯭ꯔꯤꯈꯩ ꯆꯠꯂꯣꯏ ꯅꯨꯡꯁꯤꯇꯣꯏ ꯑꯩꯗꯤ ꯐꯣꯟ पाइदे हाइबने नोइना पीदे यादे हाइरगदी नंगी ओइना पिरम आई फोन पाइबा कांदा तौरके लोया नंबर इरगा पिरमे फोन दी तौरको हाइरगा चतखि नुंसितोय सक्सिंगजिगा करिनो इकाइबे याम खंगदे
ꯑꯁꯤ ꯍꯥꯏꯔꯒ ꯅꯝꯕꯔꯗꯨ ꯂꯪꯊꯣꯛꯑꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯂꯣꯌꯥꯕꯨ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯅꯥꯎꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤ꯫ ꯅꯅꯥꯎꯗꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯊꯣꯏꯅ ꯈꯟꯕꯤꯔꯛꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯅꯥꯎꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯂꯦꯞꯅꯈꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ 12 ꯂꯣꯏꯕꯒ ꯆꯦꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯈꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯅꯥꯎꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯅꯥꯎꯅ ꯅꯨꯡꯁꯤꯊꯣꯏꯒꯤꯗꯃꯛ ꯋꯥꯖꯈꯤ꯫ ꯅꯅꯥꯎꯒ ꯅꯨꯡꯁꯤꯊꯣꯏꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯅꯨꯡꯁꯤꯊꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯅꯅꯥꯎ, ꯅꯨꯡꯁꯤꯕꯤ, ꯀꯩꯗꯧꯔꯤꯒꯦ? ꯅꯨꯡꯁꯤꯊꯣꯏ, ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯝ ꯐꯝꯂꯤ꯫ ꯅꯅꯥꯎ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅꯨꯡꯁꯤꯊꯣꯏ, ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯅꯥꯎ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯈꯤꯕ ꯊꯣꯛꯂꯕ ꯅꯪ ꯀꯔꯤ ꯇꯧꯅꯤ? ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯍꯧꯈꯤꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯃꯊꯟꯇ ꯈꯟꯖꯩ, ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏ ꯄꯥꯎꯁꯨ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯪꯅꯗꯤ ꯈꯪꯕꯤꯗꯦꯀꯣ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯅꯅꯥꯎꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯎꯅꯗꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯌꯥ ꯈꯟꯕꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯅꯥꯎꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯊꯣꯏ ꯂꯣꯌꯥꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯁꯤꯊꯣꯏꯅ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕꯤ ꯁꯛꯍꯦꯟꯕꯤꯒ ꯆꯠꯂꯤꯉꯩ ꯂꯣꯌꯥ ꯍꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏ, ꯑꯥꯗꯩꯁꯤ ꯅꯍꯥꯟꯒꯤ ꯅꯪꯅ ꯅꯝꯕꯔ ꯄꯤꯔꯝꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯗꯤ ꯐꯣꯟꯒ ꯇꯧꯔꯛꯇ꯭ꯔꯣ? ꯂꯣꯌꯥ, ꯃꯥꯅꯤꯅꯦ, ꯃꯥꯗꯤ ꯑꯩꯉꯣꯟꯗꯒ ꯐꯣꯟ ꯑꯝꯇ ꯇꯧꯔꯛꯇꯦ꯫ ꯉꯧꯕ, ꯑꯦ, ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯗꯤ ꯆꯪꯁꯤꯜꯂꯒ ꯍꯪꯖꯦ꯫ ꯂꯣꯌꯥꯅ, ꯀꯩꯗꯧꯔꯒꯦ ꯅꯍꯥꯟ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯒ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯗꯤ? ꯅꯨꯡꯁꯤꯊꯣꯏ, ꯀꯩꯁꯨ ꯇꯧꯗꯦ, ꯑꯩ ꯐꯣꯟ パꯏꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯂꯣꯌꯥꯅ, ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯀꯅꯥꯒꯤꯅꯣ? ꯅꯨꯡꯁꯤꯊꯣꯏ, ꯍꯥ, ꯁꯤꯔꯣ ꯑꯩꯒꯤ ꯅꯠꯇꯦ, ꯕꯕꯥꯒꯤꯅꯦ꯫ ꯂꯣꯌꯥ, ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯅꯪꯅ ꯐꯣꯟ ꯄꯥꯏꯔꯀꯥꯟꯗ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯇꯧꯔꯛꯇꯦ, ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯌꯨꯁꯨ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯊꯣꯏ, ꯅꯍꯥꯟ ꯅꯪꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯣ ꯇꯥꯍꯧꯔꯦ꯫ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯅꯨꯡꯁꯤꯊꯣꯏ ꯀꯧꯋꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ, ꯅꯝꯕꯔ ꯇꯥꯍꯧꯔꯦ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯖꯤꯜꯂꯤꯕꯅꯤ, ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯂꯣꯌꯥꯅ, ꯑꯣ, ꯑꯃꯨꯛ ꯄꯤꯔꯝꯃꯒꯦ, ꯍꯟꯗꯛꯇꯤ ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ꯫ ꯅꯝꯕꯔꯗꯣ ꯑꯃꯨꯛ ꯏꯔꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯏꯃꯥꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯦ, ꯍꯟꯗꯛꯇꯤ ꯐꯣꯟ ꯁꯣꯏꯗꯅ ꯇꯧꯔꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯃꯃꯥꯟꯅꯕꯤ ꯁꯛꯍꯦꯟꯕꯤꯅ, ꯀꯅꯥꯅꯣ ꯁꯤꯕꯨ? ꯀꯥꯏꯗꯩꯅꯣ? ꯅꯪꯒ ꯈꯪꯅꯩꯔꯣ? ꯅꯠꯇꯦꯍꯦ꯫ ꯀꯥꯏꯗꯩꯅꯣ? ꯈꯪꯗꯦ꯫ ꯁꯛꯍꯦꯟꯕꯤꯅ, ꯍꯥꯏꯖꯤꯟꯅꯨꯗ, ꯅꯅꯥꯎꯗ ꯇꯥꯛꯊꯣꯛꯎꯔꯥ? ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯗꯤ? ꯅꯨꯡꯁꯤꯊꯣꯏ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯅꯥꯎꯗ ꯍꯥꯏꯅꯤ ꯍꯥꯏꯔꯛꯄꯗꯩ ꯅꯨꯡꯁꯤꯊꯣꯏꯅ, ꯍꯥꯏꯗꯣꯛꯀꯅꯣꯕ, ꯈꯪꯗꯦ ꯑꯩ꯫ ꯅꯍꯥꯟ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩꯗ ꯂꯥꯛꯄꯅꯦ, ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯁꯨ ꯈꯪꯗꯦ꯫ ꯃꯣꯏꯅ ꯅꯝꯕꯔ ꯄꯤꯔꯝꯃꯦ, ꯑꯗꯨꯁꯨ ꯑꯩꯅ ꯂꯪꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯗꯦ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯁꯛꯍꯦꯟꯕꯤ, ꯍꯣꯏꯗ, ꯑꯗꯨꯃꯥꯏꯅꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯂꯗꯤ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯗꯧꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯪꯇꯣꯛꯀꯦ ꯇꯧꯕꯅꯦ, ꯈꯪꯉꯦ ꯑꯩꯁꯨ꯫ ꯅꯪꯅ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕ, ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯝꯕꯔꯗꯨ ꯄꯨꯔꯛꯂꯁꯨ ꯅꯣꯡꯃꯇ ꯐꯣꯟ ꯇꯧꯒꯦ ꯈꯟꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯏ, ꯅꯅꯥꯎꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯂꯝꯄꯥꯛ ꯀꯌꯥꯗ ꯎꯅꯈꯤꯕꯗꯣ꯫ ꯅꯅꯥꯎ, ꯍꯣꯏ, ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯨꯡꯁꯤꯊꯣꯏ, ꯑꯁꯤꯗ ꯆꯠꯂꯨꯕꯅꯦ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯕ? ꯅꯅꯥꯎ, ꯍꯌꯦꯡ ꯑꯩ ꯄꯨꯡ 1ꯗ ꯂꯥꯛꯀꯅꯤ, ꯊꯣꯛꯂꯛꯑꯣ, ꯉꯁꯤꯗꯤ ꯊꯦꯡꯉꯦ, ꯆꯠꯂꯒꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯅꯥꯎꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯥꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯈꯤ꯫ ꯅꯅꯥꯎꯅ ꯅꯨꯡꯁꯤꯊꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯄꯥꯛꯅ ꯊꯣꯛꯂꯛꯇꯦ, ꯊꯦꯡꯂꯀꯥꯟꯗ ꯃꯊꯟꯇ ꯊꯣꯛꯂꯛꯏ꯫ ꯅꯅꯥꯎ,
ꯄꯨꯡ ꯑꯃꯗ ꯎꯅꯖꯦ ꯍꯥꯏꯔꯒ ꯑꯗꯨꯛ ꯊꯦꯡꯅ ꯊꯣꯛꯂꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤꯇꯣꯏ, ꯕꯕꯥ ꯂꯩꯕꯒꯤꯅꯦ, ꯊꯣꯛꯂꯛꯄ ꯐꯔꯛ ꯇꯥ ꯇꯧꯕꯅꯦ꯫ ꯅꯅꯥꯎ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯖꯩ꯫ ꯅꯨꯡꯁꯤꯇꯣꯏ, ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯅꯅꯥꯎ, ꯅꯨꯡꯁꯤꯇꯣꯏ, ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ꯫ ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯗꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯂꯛꯑꯣ꯫ ꯅꯨꯡꯁꯤꯇꯣꯏ, ꯇꯜꯂꯦ꯫ ꯅꯅꯥꯎꯅ, ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯕ? ꯌꯥꯏ ꯌꯥꯏ꯫ ꯅꯨꯡꯁꯤꯇꯣꯏ, ꯃꯊꯪꯗ ꯌꯦꯡꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ꯫ ꯅꯨꯡꯁꯤꯇꯣꯏꯅ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯈꯔ ꯂꯩꯔꯒ ꯆꯠꯁꯦ꯫ ꯅꯅꯥꯎ, ꯅꯨꯡꯁꯤꯕꯤ, ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡ, ꯑꯩꯈꯣꯏꯅꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯔꯣꯏ, ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯕ ꯌꯥꯗꯕꯒꯨꯝ꯫ ꯑꯁꯦꯡꯕꯩꯔꯣ? ꯅꯪ ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯦꯞꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯅꯥꯎ, ꯉꯝꯒꯅꯤ, ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯨꯡꯁꯤꯕꯤ꯫